Pauchedi Yumpum Oibamaroi Pau Karab de Taujari. Disability persons in the training Pinaba Lupa Crore Amagi, Senpum Kadaida Chtkhre Anglakle. Sim Minister and Birena Manipur da Nupimacha disability Kayagi Fanaba, Paikalak Patabak Singi Manung Channa, disability Singbokosa, Hainabaki training Pinabagi Makta, Lupa Crore Amagi Senpum Kaitoke, Senpum Masi Social Welfare Department, Kosinaduna Department Asina Training Pigado Manipur Society of Skills Development MSSD da Sinaki. Aduba disability persons Singda Mapung Pana training Pidana, Kaitoki Senpum Asiki Kanapam Kangandre Haina, SPD POG President Weriba MD Yunis Khana Press the Thokpa Serolamana Haire. Serol Asina Maka Taribadi disability Singbo training Tona Bagidamakta, Kaitoki Lupa Crore Amaki Senpum Asi, Social Welfare Department na MSSD da Lising Ani Taragaripan the Kosindaki. Adubo Makatana disability person kana training PK Bagi Haina. State platform gi President MD Yunis Khan RTI Thaduna asing maparam khangna phakona aduba haujuk phawa asing bapahum phangbangam dana leiri haire oiriba phibam asina taklibadi department asida aran bakhara di leire aibasine NGO kharaga manaraga kaithokhiba lupa crore ambagi senpam adu lotion khabara aibasi haujuk asoba wang ama oire miyamna di disability kayagi yai fana bathabak Manipur sarkarna paikhali hairga mathau maram khangdana leiriba assistant minister gi mireng changpham thokle Maduna Trabadis Minister na Tongan ba Sinfam da Kucha Hairaba disability person Singda training Piraba Matunda Sendo Yautabat Loan Gisenfam Pigani Hairiba Asi Aremba Oiduna Tokpaya Bagi Pibam da Leire Haire Nakalambarom da Asaba Mioi Amana PMAY gi Peisa Louthokkhre YDO Pradhan Mantri Awaz Yojana PMAY gi Makhada Yum Sanabagi Khalaba beneficiary amagi phangpam thokpa adu nam thaduna beneficiary aduga maming manaba Mioi amana Peisa Louthokkhre hiram asida chenaba sing cherak pibiu haina Youth Development Organization YDO na bari dainaba singi pungning chingchilak bagal loinana tha asigi kunithoi phawbagi manungda asengba beneficiary de sanpham sing phangan bidrabadi Sim Minister and Birenda Wakalagani aire hiram asigi matang daga sinungthil hairok part 2 kaithel maningda leiba YDO club ke sangren da pangthokiba pawmi singa Unabagi Tharom Amada YDO gi Secretary El Kantana Haikibada Hauzik India da Pali Palengak Asina Lepak Asida Jum Lejada Pamioi Singi Oina Jum Amamam Chaduna Miambu Chap Manapatak the Tamnaba Paikadakliba PMAY scheme gi Maka da Herok Part 2 GP Kumja Lising Anitaramapan Kungi PMAY gi beneficiary Leski Seren number 54 Kondongbam Bimol Apokpa KS Kamdar registration number MN100 486 priority number 161 Panchayat Gram Sabhan approved Taurakaba Mioi Hairiba Kundong Bab Bibol gi Mahutta Hauzik Ward number 4 gi member Oidba Kundrak Bam Ongbi Paneswari gi Mapuribana Louthokkhre Asigumba Misang Sangka Lejadaba Asonba Mioi Singi right Madiba official sing asigi mathakta lamdam asigi miyam amadi Lepak Well gi Thau Puriba Sinamatik Chaba Cherak Pibiu Haina YDO na Pungning Singchinjare Mioi ba amu ene hiram asigi process da asoi aran jau khibalairam labasu lagiba December tang kunithoi phawbada chumthoktuna asengba beneficiary khundongbam Bimol Pasada phangan binaba khonabiu karigumba hiram asida thausa bidrabadi Chief Minister and Birenda Wakalagane masida aran batawriba sing asina phangpham thokpa seragadu makhoi masa masana jana lawgadabani haina El Kantana phangdorakle beneficiary masa khundongbam Bimol na mahak yum sabagi beneficiary khalakpada jum saba phanglagani haina Haraubaga Luina Jumfam Power Tolabane Sasinaba Mioi Aranba Mongda Ahan Batangka Kitadurakiba Senpam Louthok Pikiba Asi Yamna Nungaite Marilena Basingna Aranba Tauribasing Asi Jumtok Piduna Maki Yum Sava Pangan Biu Haina Penda Papongdorake Ngasigi Pomising Unaba Aduda YDO gi Atai Taupu Basing member Singsu Sarugaki Aire Manipur da Laiminari Batongan ba Purop Singi Manungda Maru Oina Mitai Aiba Purop Asidi Ake Amo Pizet Lighting the Ngauzaba Purop Amasune Nongma Nomagi Lepalaitan Hengalaklipa Potchagi Mamal Aduda Kangbagamdraba Lairaba Misam Praza Singidi Nomagi Chaksaba Asigi Kanbada Tasing Atopasa Hotorangi Wakal Kanbangamdre Kari Tauraga Ngasi Sara Heloidage Kari Tabak Sugadage Haiba Asina Lining Oiduna Laire Tasing na Manipur economy da Kamtheng na Fatraba Soksilaba Lamdam Ama Oire Sel Tungi Pibam da Satina Soksilaba Lamdam Asida Nakoinana Ake Amo Itak Irangi Lamda Yena Kumang Soksinaba Ikoigi Aikoi dagi chakut khraba aikoi na mami phawba lamba phangdraba leibak kya gi matau tamnaba akanba nongsit ama humlagle aikoi gi mapung phatribe ingkhalakliba naharul sing maruoina pakhang leisabi sing na umjalagliba nongsit aduda ngawre
Madugi tanthada pakhang leisabisinga malangda jagoi sare. Matang asida meiteisingi oina khwaidagi lebak thibadi mapung mari pharaba masagi afafata wakal khanthaba ngamlaba maru oina nupisingna mapal lamgi ithak irangda tawduna masagi maramdamgi manarki wangwada miyam tinba mafam lambi sorok bajarda thorakpa asine. Mau anobidagi auraga inkhalaklibi Nupimacha singna iramdamgi fiset leiting tung oinaramlaga jeans khongrau amadi tumbada set jagadaba warmer dress pirol sing set jaduna lambi sorok da thongnarakle Fanek setpa Nupimacha sing lambi sorok da uraktare masi afaba chawkhatpagi khudam nate purup amagi tunggi maraibak lepada purup amagi nupi oibisingi chawraba thodang lei matang asida malem sinba thungna phauraba Nepolian mangonda afaba ima ama piu prithibi joy tawge haiduna haiki ba ningsingba kanagane mapung mari pharaba afapata wakal khanthaba ngamlaba nupi singna miyam tinba mafamda masagi sadong utthoklaga lemba henbagi satnabigumba ama laglibasi lamdam masigi phurup asigi afabani haiba ngamloi masigi satnabi asi miyamna khupna thinghobana malemda laiminari ba phurup singi mitai jati kalhoba ngamgane nataduna mana pamba aningba mongda sathagi bataragadi hingminari ba phurup mayam sidagi mitai jati fida leiraroi Ipa ipuna masa masusingi thambiraba tanglaba mamal naidraba khudol adu masa masusingi haktakta mangan takhan kiba aibasi asingba chawkhatbagi khudam nate aikhoigi hokiba itihas sangatna yengsi afafata khangna thong khong thanglasi atopa pau amadana Anganwadi center sing minister na biyang sangsi center ayamba angang leitre jati asigi tunggi jumpi oigadoriba angang singbu masi oiba sinjak pisaduna tinjang kajung taba jumpirian amamam ohena naba amadi pikliba angang sing bamhai masin tambina ba state sarkar ki social welfare department ki makhada leiriba Anganwadi center sing maming tangaire center ayamba angang leitre India da English sing ngabaga sahapan undra mangada Ministry of Women and Child Development ki makhada center ne sponsor tawduna masagi sahi taruki manung leiba angang sing bamasi oiba sinjak bijaba pre school education piba primary health care immunization health checkup yauna tongan ba service pina bahudokibane Housing State Sarkar ki makhada leiriba Social Welfare Department na Integrated Child Development Services ICDS scheme ki makhada Anganwadi Center sing asi salaire hariba Anganwadi Center sing asida Anganwadi worker amasung helper sing haptuna tha gi honorarium piduna salaire Social Welfare Department na hariba Anganwadi Center sing asida tha gi cheng hawai sangkom yawba food pack na singba polam sing chu piri Center sing asida piriba tongan ba polam sing asisu quality leibra natragana leitabra haiba asisu yamna kumna hengchenba mathau tare maramde hariba polam sing adu masi oiba masan suna yawdrabade ministry na thamliba pandam adu phangba ngamloi state asigi sing amasung khungangi mafam singda leiriba Anganwadi center sing asi thamkhraga housing greater imphal manungda leiriba center sing asi amukhan na yengchenthun ministry na piriba guideline sing adu ngakna chatlibra haibasi department asiba puriba minister na yengchenba adu ki madik darkar oigane maramde greater imphal manungda leiriba Anganwadi center sing asi sahi lisang sin rajniti gi kurchang dona lakpana supnadagi mamingta oina leiba center sing na ayamba oire Social Welfare Department na matam gi yengchilabasu asoiba aranba kaya thengnarabasu natragana ministry gi guideline matung inna ningthina chalaitrabasu center sing asi chumthokpa ngamdana leire thawung asi maruoina rajniti gi khut chauna changbadagini haiba wafam leire Sijakhre gi mamangda ministry na jamlaba senpam thadaduna Anganwadi center sing sakhrabasu ayamba sarukti uba phangde Sakiba center sing adu kadaida sakibano natragana sakidabra haibatu check tawba dakar oire hiramasida thauna leiraba tunggi asa leiriba department asibu puriba minister na field chatuna yengsinbirabade asoiba sing adu chungthokpa ngamgani haibagi thajaba chauna leire maragasida laumi sokhatpa Laininghal mathanta Sijakhre laumi sing na makoigi pandam tanduna changchiliba wakat khongjang sokhatpa sekki Laininghal ama Delhi Haryana ngamkaida masa mathanta Sijakhibada Haryana gi minister ML Khadarna awaba phangdokladuna hai baba Rav Singh miyam gi service gi damuk mahaki ponsi kathokle BJP na lengakpa state Haryana da masina ahanba official reaction ni aduga opposition asu central government bu akan bamaral sikre masagi sahi humpumanga suraba baba Ram Singh Haryana gi Gurudwar Sonitpur border gi lambida car tungduna chalinga da masa mathanta kapsinduna sikibane mafamadu laumbi khongjang loising ki epicenter su oiribane haujik phabuda khongjang loi kun sikre Laumi ki wathok loisin dabadi leipak wathok oiraglagani haina mibai ba pongnare aroibeda content sing asigi maroiba pau khara asiba pau damjariba Manipur local news YouTube channel amani Facebook page asidagi yengpiriba punamak pathakachari loinana channel asina tumta kanharabadi subscribe like and share tawba kawigunu punamakpu amukana thakachari